ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯍꯧꯒꯠꯂꯛꯄꯗ ꯀꯣꯇꯨꯒꯤ ꯅꯨꯡꯖꯥꯎ ngasi ahing nongyai numit nini economic blockade ki khongjang changsingadawri. Lamding Kodongpokpi relief camp anida laiba IDP singna seng hawai gi mahuta nuangmagi sakthung sel oina pibiu haiduna khongjang changsinkhre. Ngarang wangu lamkhaida mawa ma phakre hairi karigi pharibano haibadudi maram chapchana khangba ngamdri makha taba paw ngaiminasi. Airport tagi Kangpokpi gi ti kulen phau gi marakta security na ngak selaga free movement makha sathahankre. Phibam phadraba mayalambi semjinbinaba MLA Nisikana Governor gi pukning singsilakli. Moirangi Loktak Festival haunaba sem saba loire hairi mafam sida irang thokpa leite. Myanmar gi Putau City da leiba praja sing amadi pro civil military Singapore PDF amadi KIA gi mathakta yaringdaba phongdoktuna rally chatkre. Madhya Pradeshna Kondrip Kausirap thakluba angang taraga mari leikidaba adu thingjinnaba sit semkhre.